JNIMS की MRI machine yakhidabadagi layengba lakliba anaba kaya ningba kaina hanare. MRI machine yadrabasu JNIMS की authority na yengsinbidre haina anaba singna pendana fongdorakli. State government na chalaiba state asigi su khwaidagi chawba medical institute ama oiriba Jawaharlal Nehru Institute of Medical Sciences JNIMS की radiology department की maru oiriba MRI machine tha asigi haukiba tang mari dagi yakhidabadagi institute asida layengba lakliba anaba sing ningba kaiduna hanare. JNIMS की director amadi medical superintendent na khangna MRI machine yakhidrabasu semjin bidana tumina laisiliba asi pende haina anaba singna fongdorakli. JNIMS की MRI machine yakhidabagi pau fangbadagi paumi singna changsinuna yengsilubada MRI machine yakhidaba kuire haiba khangba ngamlakhibani. JNIMS ta layengba lakliba anaba sing asi laita lairba awaba IDP singna ayamba layengba lakliba mafam amani. Government na chalariba hospital asida MRI gi test lobada sel asuki matik hongna lauri aduga private oiragana government lauriba selfa madudagi double hena lauribani. Miyoi ayambana private chalaga MRI test tobada sel gi awaba kaya mayoknare haina anaba singna pendaba wafam kaya thamlakli. Hauzik yamna wanaraba matam asida JNIMS ki yamna maru oiriba anaba singi test tonaba MRI machine yakhidaba haiba asi laibak thibani. JNIMS ki authority oiriba director na karigi tumina laishilibano awa ana taraba madi IDP singna layengba fanghandaba haibasi laibak thibani. JNIMS की MRI machine asi yakhidabadagi semdadana khangsinusinadana lairiba si tonganba private hospital ga contact lainaramgani haiba fawba anaba singna thamlakhi. Hospital asida tangai fadaba singdi yariba makai wathandana thambiyu. Anaba singsu hospital asida layengba lakliba asi sel paibadi khara khaktani ayambana awaba imung manung ngaktani haiba asi director yauna authority singna khangjinbiyu haina pendaba wafam sing thamlakhi.